Augustani Imphal Nolini Devi na pau pajari ahanbada maruiba pau ngasi asi malemgi cycle thobagi numit ni Manipur da su numit asiga mari leinana Imphal iski andro dagi cycle rally lamthagani Prime Minister's Wi-Fi Access Network Interface ki khutang da miyam da Wi-Fi phanganaba kendra gi mantri mandal na warip lawre amashung Grih Mantri Amit Shah na haidi nongju tha matam da ichaw na maram oiduna thengnariba awaba sing kokhanaba akhanaba thawrang paikhatlagani ngasi asi malemgi cycle thobagi numit ni numit asiga mari leinana lebak asigi tongan ba mafam chama taramathoi da ngasi cycle rally pangthokani rally asi kendragi youth affairs amasung sports mantri Anurag Singh Thakur na New Delhi ki Major Dhyan Chand Stadium dagi lamthagani rally atu da Sri Thakur yaungna punan ha jate tangkhaina kilometer 8 makai sangna cycle thoduna hodokani Malemgi bicycle day ka madi leinana pangthokadaba thawrang ki manung channa youth affairs and sports mantralayna tongan ba thawrang kaya sili lebak asina ningtam lakpa sei humputara manga surakpa azati ka amrit mahotsav thawrang ko madi leinana kendra ki youth affairs and sports mantralayna nodal ministry oiduna world bicycle day ki thawrang ko madi leinana cycle rally sing asi pangthokadabani Mantralay ki pauna hai Nehru Yuba Kendra Sangathan na susinduna lebak asigi tongan ba khangalaba mafam humputara mangada cycle rally pangthokani tongan ba mafam da pangthokadaba cycle rally asida punna kilometer lakh 8,9 konchin gani cycle rally asi pangthokpagi maru oiba pandam di miyam da cycle thobagi hainabi leihanduna makhoi gi nungtigi punsida cycle thobagi kanaba khanghanba amasung cycle thobana hakjang phana leihanba amadi ana ayektagi lapna leihanba ngami haibado khanghanabani Manipur da su Imphal iski androda leba Santhai Natural Park dagi cycle rally asi lamthagani Prime Minister's Wi-Fi Access Network Interface PM1 ki khutang da miyam da Wi-Fi phanganaba kendragi mantri mandal na warip lawre warip asi Pradhan Mantri Narendra Modi na sabhapati oituna pangthokkiba kendragi mantri mandal ki mifam na lawkibani masina lalol itik tawriba amadi dukan phamliba miyoi-singda thoidokna kanaba phanghalagani Wi-Fi hotspot pigadawriba Public Data Office PDO na lalol itik tawriba miyoi-sing amadi dukan phamliba miyoi-singda license fee natraga registration amata tawdana Wi-Fi gi khudong chaba asi pigani kanagumbana Wi-Fi asi pamlabadi makhoi gi serol sing adg.nelsat.gov.in da changlaga akupa marol lawba yagani Imphal iski Porompat Police Station na konba wangkai kunau da ngarang numidang pung 8 makhairom tabada lanayum amada bom ama pokai kre bom adu IET oiramba yai haidi adumainamag bom pokai ba aduda aso pandi amata yaukhide makhata ba pau ngairi Manipur da hojik phawbada COVID-19 gi vaccine dose lakh 18 Lising madi chama humpuma toi kapkhre ngarang vaccine asigi dose lising ama chani pan yakhini toi kapkhi hojik phawbada precaution dose lising marphutara nipan jamnga taret kapkhre ahanba dose da lakh 15,000 ma toi hena amasung anisuba dose na lakh 12 lising kuntra madi hena kapkhi Marak asida Manipur da ngarang puna sample marphutara humdoi test tawbagi manungda miyoi ama positive oiba thengnakhi positive oibagi sang sada ama desnik amani masi tharaga raija sida hujik phawbada covid positive oiba apunba masing lakama lising kuntra tare chani niphomatoi sure hujik phawbada sample lakh 13,000 hena test tawkhre raija ki hakchal bibhagna thokpa cherol amana hai raija sida hujik covid ki active case tara leidi active case bomnamak home isolation case ngaktani hujik phawbada miyoi lakama lising kuntra manga chama taramathoi naba phakre Tabiriba Pawasi, Akasbani, Imphal Dakini. Nongju tha matamda lebak asida thengnariba ising isawgi phibam hakthengna yengsinabagi tama Grih Mantri Amit Shah na sabhapati oituna awangba thaki mifam mama ngarang pangthokre. Ising isaw thokligai manungda National Disaster Response Force amasung National Disaster Response Authority na ichawna chokalaba mafam singda lokhaliba thabak thauram singi matangda mifam aduda kupna khanakhi. Lebak asida nongju tha matamda thengnariba ising isawgi phibam laksinaba asangba matamgi thoksil ama semnabagi matangdasu mifam aduda puthokduna khanakhi
Ichauki matamda miyobeki punsi amadi lantum mangba kaya asi yengdaga khudong thiba asi thokhandanaba kari thabak lokhotpa yabaki haibadu akhang ahisinga tanaraga lokhom thokpa thabak sing lokhotkani hainasu Sri Amit Shah na mifam aduda phongdokhi Leibak asida hujik phawbada COVID ki vaccine dose koti 133 lakh 38 hena kapkhre precaution dose na koti 3 lakh 95 hena kapkhre ngasi pongba pauche singi maru iba pau singi dama hojek Maibam Dwijamani leire Dwijamani Thagachari Nolini Manipurda senja thumja toba official sing suspend toba leptri haiba Indo-Myanmar friendship gate hangnaba thorang paikat pa hore haiba mati Numit samani gi matungda lambi sorokta sagol thadorak pa thengnarabadi auction lauthok lagani haiba pauna Manipurda ngasi phongba pause singi maroiba pawaina phongnari Senja thumja tobagi mara leibasing suspend tawri SDRF ki CEO personnel ahum yaukre haiba paw Sangai Express Manipuri da ahan headline tawduna phongli personnel sing thabak kahandana khutta puraga tolop yenbagi wathokta SDRF ki commandant yauna personnel mari thabak tegi suspend tawkhre haiba paw sanalei bakta ahan headline tawri SDRF ki commanding officer amadi atei personnel ahum suspend tawkhre haiba paw Imphal Free Press ta ahan headline tawri State Disaster Response Force ta untrained personnel singna masing helamle sel lauraga duty tahulamdabagi CEO yauna personnel mari suspend tawkhre haiba paw huyelan pawda ani sub headline tawri SDRF ki commandant yauna miyoi mari habi zabi tawbagi maralda suspend tawkhre haiba paw Israel Express ta ahan headline tawduna phongli Numit samani gi matungda lambi sorokta sagol thengnarabadi auction lauragani san singsu section bi haiba Chief Minister Nongthoman Birena phongtorpa wafam naharul gi thautangda ahan headline tawduna phongli Leingakna yengsingani hairabadi sagol pumnumak sinage haiba sagol mapu singi wafam amasu sanali bakta ani sub headline tawduna phongli Indo-Myanmar friendship gate hangnaba thausil packet pa hore Myanmar gi maikaidagi paukhum piraktri haiba paw Israel Express ta ani sub headline tawri War on Drugs campaign Kanglup amategi mayokta sathaba natte haiba paw People's Chronicle da ahan headline tawduna phongli BJP sarkar da miyamna thajaba ningthina leire haiba paw BJP gi state president gi wafam Sangai Express English ta ani sub headline tawduna phongli Manipur Congress na Udaipur declaration sahi tongnaba warep lawkhre haiba paw Manipur Mail da ahan headline tawduna phongli Lombadagi phangba thawda Trishan gi sang sa da maripu manga gi sang da yawba thengnari haiba paw pongna famda ahan headline tawri Turel leirai namthadanaba soil test tawduna anoba technique sizinaraga thabak paikhatlagani haiba Water Resources Mantri Awangbo Newmaina phongdorkiba wafam pawsi asida ani sub headline tawduna phongli Kamzongda African swine fever sandorakpa thengnari haiba paw Imphal Free Press ta ani sub headline tawri Neta gi convener Himanta Biswa Sharmana core committee gi mute singa unakre haiba paw Senapati da phongba Hills Hornbill Express ta headline tawri Anglo Kuki War Manipur da thokiba leite haiba haumi na phongdorkiba wafam Tamenglong da phongba Ganphu Mail da headline tawri Naiphu Rio gi sarkar uthaina ba Congress na dabi tawri haiba paw jila asida phongba samda headline tawduna phongli BSF NCB sub-zone Imphal na Surasanpur da operation sathabada nupi ama yauna drug ki polam kaya phagat pangamle haiba paw Surasanpur da phongba Masona Thar da ahan headline tawri pawasi jila asida phongba Nisin Tuhil tu da su ahan headline tawduna phongli Nolini Thagachari Dwijamani Adubada maruiba paw amuk hana ngasi asi malemgi cycle thobagi numit ni Manipur da su numit asiga mari lenana Imphal East ki andro dagi cycle rally lamthagani Prime Minister's Wi-Fi Access Network Interface ki khutangda miyamda Wi-Fi phanganaba kendragi mantri mandal na warep lawre amashung Gृह मंत्री अमित शाह न हाइरी नोंजुता मतमदा इसाउना मरम ओइदुना थेंगनरिबा अवाबा सिंग कोखनबा अखनबा थौरांग पाइखटलगनी पाउलोइजरी